ꯂꯧꯔꯒ ꯂꯩꯅꯥ ꯃꯈꯨꯠꯇꯨ ꯐꯠꯀꯟꯊꯠꯂꯤ ꯌꯥꯔꯦ ꯍꯜꯂꯣ ꯔꯤꯁꯤ ꯉꯁꯥꯏꯗꯒꯤ ꯇꯞꯊꯔꯝꯕꯗꯨ ꯈꯣꯟ ꯀꯜꯂꯛꯏ ꯀꯩꯅꯣ ꯅꯪ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯩꯅꯦ ꯅꯪꯅ ꯑꯩ ꯑꯣꯠꯂꯤꯁꯦ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯁꯥꯎꯕꯒꯤ ꯃꯔꯝꯁꯦ ꯀꯩꯅꯣ ꯀꯅꯥꯅ ꯁꯥꯎꯔꯒꯦ ꯕꯦ ꯑꯩ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦꯗꯣ ꯁꯦꯡꯅ ꯍꯥꯏ ꯂꯩꯅꯥ ꯈꯣꯟ ꯀꯜꯂꯞ ꯍꯥꯏꯔꯛꯏ ꯑꯩ ꯀꯩ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯏꯁꯥꯅ ꯇꯧꯕ ꯊꯕꯛꯇꯤ ꯏꯁꯥꯅ ꯑꯗꯨꯝ ꯈꯪꯅꯁꯦ ꯅꯨꯡꯁꯤꯕꯗ ꯐꯥꯒꯤ ꯇꯧꯔꯛꯀꯅꯨ ꯆꯒꯠꯅꯔꯒ ꯑꯩꯕꯨ ꯀꯞꯍꯟꯒꯅꯨ ꯔꯤꯁꯤ ꯂꯩꯅꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯃꯥ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯁꯥꯎꯅꯤꯡꯃꯟꯗꯅ ꯑꯅꯤꯗꯨ ꯈꯟꯅꯔꯛꯇꯧꯔꯦ ꯑꯃꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯒꯩ ꯄꯪꯁꯥꯎꯗ ꯁꯥꯎꯅꯩ ꯃꯔꯩ ꯌꯦꯠꯅꯕꯁꯨ ꯂꯦꯞꯇꯦ ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ ꯉꯔꯥꯡꯗꯒꯤ ꯑꯩꯅ ꯊꯥꯔꯤꯕ ꯃꯦꯁꯦꯖ ꯇꯧꯔꯤꯕ ꯀꯣꯜ ꯃꯌꯥꯝꯗꯣ ꯑꯝꯇ ꯍꯟꯅ ꯌꯦꯡꯗꯕ ꯑꯩꯒꯤ ꯃꯤꯁꯣꯜ ꯀꯌꯥ ꯂꯩꯒꯦ ꯌꯦꯡꯉꯨ ꯑꯁꯣꯏꯕ ꯑꯔꯥꯟꯕꯗꯨꯁꯨ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯂꯣꯠꯁꯤꯜꯂꯒ ꯀꯩꯅꯣ ꯑꯩꯅ ꯈꯪꯗꯣꯏꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯅꯥꯒꯤ ꯕꯦꯒꯇꯨ ꯇꯥꯞ ꯃꯨꯜꯂꯒ ꯐꯣꯟꯗꯨ ꯂꯧꯊꯣꯛꯏ ꯂꯩꯅꯥꯁꯨ ꯆꯪꯁꯤꯟꯗꯨꯅ ꯃꯨꯜꯂꯤ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗꯨ ꯑꯎꯕꯅ ꯅꯣꯛꯂꯅꯤ ꯔꯤꯁꯤꯅ ꯅꯨꯄꯥꯅꯤ ꯈꯔ ꯍꯦꯟꯅ ꯃꯣꯛꯄ ꯀꯟꯕꯅ ꯃꯥꯅ ꯃꯨꯟꯈ꯭ꯔꯦ ꯅꯪꯅ ꯏꯒꯅꯣꯔ ꯇꯧꯕ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ ꯍꯥꯏꯕꯅꯤ ꯃꯨꯜꯂꯛꯀꯅꯨ ꯃꯤꯒꯤ ꯐꯣꯟꯗꯣ ꯇꯞ ꯇꯞ ꯌꯥꯝ ꯄꯥꯏꯅꯤꯡꯕ꯭ꯔꯣ ꯄꯥꯏꯅꯤꯡꯉꯦ ꯅꯪꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯩ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯣꯅ ꯂꯩꯅꯥꯁꯨ ꯍꯟꯗꯦ ꯃꯆꯤꯟꯗꯨ ꯑꯗꯨꯝ ꯈꯨꯝꯃꯤ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯕꯗꯨꯗꯤ ꯑꯩꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯈꯟꯕ꯭ꯔꯣ ꯔꯤꯁꯤ ꯍꯟꯗꯛꯀꯤ ꯋꯥꯍꯩꯗꯨꯗꯗꯤ ꯂꯩꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯏꯁꯨꯛ ꯁꯨꯛꯂꯒ ꯁꯥꯎꯔꯤꯅ ꯇꯧꯔꯤꯕ ꯃꯁꯛꯇꯨ ꯎꯕꯗ ꯑꯃꯨꯛꯁꯨ ꯅꯣꯛꯅꯤꯡꯂꯛꯇꯨꯅ ꯊꯤꯡꯕ ꯉꯝꯍꯧꯗ ꯔꯤꯁꯤ ꯅꯣꯛꯊꯣꯔꯛꯂꯦ ꯑꯗꯨꯛ ꯁꯦꯔꯤꯁꯇꯥꯅ ꯋꯥꯀꯠꯆꯔꯤꯕꯗꯨ ꯊꯧꯁꯥꯗ ꯅꯣꯛꯂꯛꯄꯗꯨꯗ ꯂꯩꯅꯥ ꯃꯩ ꯍꯧꯔꯦ ꯐꯠ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯝꯕ ꯐꯪꯕꯣꯏ ꯐꯪꯗꯕꯣꯏ ꯔꯤꯁꯤꯒꯤ ꯂꯨꯃꯥꯡꯒꯤ ꯁꯝꯗꯨ ꯐꯣꯏꯈ꯭ꯔꯦ ꯑꯣꯏ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯂꯩꯅꯥ ꯍꯟꯇꯣꯛꯇꯦ ꯃꯥꯗꯤ ꯇꯁꯦꯡꯅ ꯁꯥꯎꯔꯦ ꯔꯤꯁꯤꯅ ꯅꯣꯛꯁꯤꯜꯂꯛꯄꯗꯒꯤ ꯍꯦꯟꯅꯁꯨ ꯁꯥꯎꯒꯠꯈ꯭ꯔꯕꯅꯤ ꯔꯤꯁꯤꯅ ꯄꯥꯏꯔꯤꯕ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯇꯥꯞ ꯃꯨꯜꯂꯒ ꯐꯣꯟꯗꯨꯅ ꯍꯦꯛꯇ ꯊꯣꯝꯃꯛꯏ ꯔꯤꯁꯤꯗ ꯔꯤꯁꯤꯗꯤ ꯃꯁꯝ ꯐꯣꯏꯔꯛꯄꯗꯨꯗ ꯃꯅꯤꯡ ꯍꯜꯂꯕꯅꯤ ꯊꯣꯝꯂꯛꯂꯤꯕ ꯐꯣꯟꯗꯨ ꯑꯣꯀꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯅꯪꯍꯧꯗ꯭ꯔꯗꯨꯅ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ ꯈꯨꯜꯂꯤ ꯐꯣꯟ ꯑꯗꯨ ꯔꯤꯁꯤꯅ ꯑꯃꯨꯛ ꯀꯥꯏꯔꯦ ꯃꯃꯥꯏꯁꯦ ꯂꯩꯅꯥ ꯀꯞꯅꯤꯡ ꯇꯧꯔꯛꯂꯦ ꯇꯁꯦꯡꯅ ꯂꯩꯅꯥꯗꯤ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯦ ꯔꯤꯁꯤꯗ ꯑꯃꯨꯛꯇꯪ ꯋꯥꯔꯧꯅ ꯌꯦꯡꯂꯝꯂꯒ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯄꯤꯗꯨ ꯊꯤꯡꯕ ꯉꯝꯍꯧꯗ ꯂꯩꯅꯥ ꯇꯨꯞ ꯇꯥꯔꯛꯂꯕꯅꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯅ ꯆꯠꯈꯤꯕꯗꯨ ꯔꯤꯁꯤ ꯎꯏ ꯇꯥꯟꯗꯤ ꯇꯥꯟꯅꯔꯨꯗ꯭ꯔꯦ ꯑꯗꯨꯕꯨ ꯇꯧꯈ꯭ꯔꯤꯕ ꯃꯇꯧꯗꯨꯗ ꯔꯤꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯕꯒꯤ ꯄꯉꯥꯡ ꯉꯥꯡꯕꯒꯤ ꯋꯥꯅꯤ ꯔꯤꯁꯤꯅ ꯂꯩꯅꯥꯗ ꯁꯥꯎꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯐꯅ ꯁꯥꯎꯔꯝꯂꯕꯁꯨ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯤ ꯃꯍꯥꯛ ꯎꯕꯗ ꯁꯥꯎꯕ ꯉꯝꯗꯕꯅꯤ ꯑꯣꯇꯣ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯂꯩꯅꯥꯗꯤ ꯑꯗꯨꯃꯛ ꯍꯟꯅꯁꯨ ꯌꯦꯡꯂꯝꯗꯦ ꯔꯤꯁꯤꯁꯨ ꯒꯥꯔꯤꯗ ꯀꯥꯔꯛꯂꯦ ꯉꯥꯏꯍꯥꯛꯇꯤ ꯔꯤꯁꯤ ꯊꯧꯗꯦ ꯒꯥꯔꯤ ꯑꯗꯨ ꯂꯩꯅꯥꯅ ꯁꯥꯎꯔꯤꯗꯨ ꯃꯔꯝ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯈꯜꯂꯒ ꯀꯔꯤ ꯈꯜꯂꯛꯂꯕꯅꯣ ꯈꯪꯗꯦ ꯂꯩꯅꯥꯒꯤ ꯐꯣꯟꯗꯨ ꯂꯣꯛꯁꯠ ꯍꯥꯡꯂꯒ ꯒꯦꯂꯔꯤ ꯍꯥꯟꯅ ꯌꯦꯡꯉꯤ ꯖꯦꯁꯤꯀꯥꯅ ꯊꯥꯔꯛꯂꯤꯕ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯐꯣꯇꯣꯗꯨꯗꯤ ꯎꯈꯤꯗ꯭ꯔꯦ ꯐꯣꯇꯣ ꯑꯇꯣꯞꯄ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯅꯤ ꯌꯥꯎꯗ꯭ꯔꯕꯗꯨꯗ ꯋꯥꯆꯞꯇ ꯑꯃꯨꯛ ꯆꯪꯉꯤ ꯖꯦꯁꯤꯀꯥꯒꯤ ꯉꯔꯥꯡꯒꯤ ꯃꯦꯁꯦꯖꯇꯨ ꯑꯅꯤꯁꯨꯕꯗ ꯂꯩꯔꯤꯗꯨ ꯏꯉꯥꯟ ꯉꯥꯟꯅ ꯎꯔꯦ ꯁꯤꯟꯇꯃꯛ ꯇꯧꯔꯒ ꯃꯈꯥ ꯇꯥꯈꯤꯗꯕ ꯋꯥꯍꯩꯗꯨꯅꯤ ꯗꯥꯔꯤꯁꯤꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯔꯤꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯆꯥꯠꯇꯨꯗ ꯐꯠ ꯆꯪꯂꯒ ꯌꯦꯡꯕꯗ ꯃꯆꯤꯟ ꯃꯅꯥꯎꯅ ꯊꯥꯅꯔꯝꯂꯤꯕ ꯃꯦꯁꯦꯖ ꯃꯌꯥꯝꯗꯨꯗ ꯔꯤꯁꯤ ꯁ꯭ꯋꯥꯏ ꯂꯥꯎꯔꯦ ꯆꯤꯡꯅꯕ ꯍꯦꯜꯂꯗꯨꯅ ꯍꯧꯕꯗꯒꯤ ꯆꯤꯡꯈꯠꯇꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯔꯤꯁꯤꯅ ꯂꯣꯏꯅ ꯄꯥꯏ ꯖꯦꯁꯤꯀꯥꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯅꯤ ꯈꯪꯂꯕꯗ ꯔꯤꯁꯤ ꯃꯌꯥ ꯆꯤꯛꯂꯒ ꯃꯈꯨꯠ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯦ ꯒꯥꯔꯤꯗꯒꯤ ꯐꯤꯡꯅ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯒ ꯍꯣꯁꯄꯤꯇꯥꯜ ꯆꯪꯂꯒ ꯖꯦꯁꯤꯀꯥꯕꯨ ꯊꯤꯔꯛꯂꯦ ꯂꯩꯇ꯭ꯔꯕꯗ ꯔꯤꯁꯤ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯃꯌꯨꯝꯗ ꯗꯥꯏꯔꯦꯛ ꯆꯠꯂꯦ ꯑꯁꯨꯛ ꯆꯥꯎꯈꯠꯇꯕ ꯊꯕꯛꯁꯤꯗꯤ ꯔꯤꯁꯤꯅ ꯌꯥꯝꯅ ꯁꯥꯎꯔꯦ ꯑꯀꯤꯕ ꯂꯩꯇꯦ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯔꯤꯁꯤ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯆꯪꯂꯛꯏ ꯁꯨꯃꯥꯡꯗ ꯃꯃꯥꯗꯨ ꯆꯦꯟꯈꯞꯂꯒ ꯂꯩꯔꯝꯃꯤ ꯃꯥꯡꯒꯣꯟꯗꯅ ꯖꯦꯁꯤꯀꯥ ꯐꯣꯟ ꯑꯃꯒ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯊꯣꯡꯒꯥꯟꯗꯒꯤ ꯎꯏ ꯍꯧꯖꯤꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯍꯧꯔꯤꯕ ꯃꯤꯁꯛꯅꯤ ꯖꯦꯁꯤꯀꯥ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯒ ꯃꯌꯨꯝꯗ ꯂꯩꯔꯝꯂꯤꯕꯁꯤꯅꯤ ꯔꯤꯁꯤ ꯆꯪꯂꯛꯄꯗꯨ ꯎꯔꯗꯨꯅ ꯖꯦꯁꯤꯀꯥꯗꯨ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯃꯤꯍꯨꯟꯗꯨ ꯈꯪꯆꯣꯡ ꯆꯣꯡꯂꯛꯏ ꯃꯔꯥꯜ ꯂꯩꯔꯨꯕꯅ ꯖꯦꯁꯤꯀꯥꯅ ꯗꯥꯔꯤꯁꯦ ꯕꯤꯂꯥꯁꯤꯅꯤꯁꯨ ꯌꯦꯡꯂꯛꯏ ꯍꯥꯟꯅ ꯃꯁꯛ ꯈꯪꯅꯕ ꯑꯣꯏꯕꯅꯤꯅ ꯀꯧꯔꯛꯏ ꯅꯣꯛꯇꯨꯅ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯏꯆꯥꯗꯤ ꯎꯗꯕ ꯀꯨꯏꯔꯦꯗ ꯅꯆꯟ ꯎꯅꯕ ꯂꯥꯛꯏꯔꯣ ꯅꯪꯕꯣ ꯂꯥꯎ ꯐꯝꯂꯨ ꯂꯥꯎ
Rishi mangonda sat kakhatlaga phone du Jessica gi mamangda sat ekta thangjili wa koithokte Jessica madu ubada wa nganglakidre Rishi gi matau du dasu kire Rishi tapna hairi nasedabo nachina su am chiri banango karambo manau nu pino Rishi na laina khak nungsi Rishi na laina khak pawe Rishi na laina khak mawe sika khai gela pune siguma thabak sibo nanga torise kari khalaga tawrino chak khak charaga panglei leba miman roi khoise wakhal khanma ngamdaba apam ganangu manate aina nuksiri nase nangnate wadu ayore khon kana chaidrabasu thina chairabani Jessica du kirasu kina hairi aidi singa sije dharisini na lai ai khangdabani fake account oiramlani Rishi machin balching lam noi adusu nangna semba fake account natro ngasi fo Rishi na ne na chena dana atopo nu pida hana message sungtha thade haibasi su ngasi dei khangjila hoi ai nu pi mem khangnai mayam tine loine wari sane adubo atai nu piga na segadi wari khusa khene atai nu pi oiramadi ai na ngamnaba na cheda themkini adubo yeli ba mise hek manau nu pi nang do oirambage ai mafum musila lakone thina segadi nangi kai ki basui aduna nasana gyan tho ai sikana na ko nasegi kana no haibu su khabo amukka su hai Rishi na laina khak nungsi asi hairam laga Rishi wa maka taram de hannasu yenglam de yumadu dagi thoklak le bilasini na kari no hairami me hamsina aina tawru no haidro nangbo apangi thabak ne nanga tawri dudi nachilumba nachini haidana yam thasa daina tumi le bawdona ne safu ngambane amon mi ne henbane tawngambase is on thokna bungamine nupasi daga pawgo tamdana mana yumsi daga tharaktana mana laklaga manawsina lalasu soirasu ma masini chairaba yaina khanglidana ma hayeng mak chatkani yumda purake namdana ma thabak macha ma tawgina ma da rent leiraga irang tawdana lekai mayam mangsida mine khangaradi yumsi gi jat kemte yengdene lamja saragi macha da Jessica ikai ge di haidi mama gi I hapchile wase lekai ne khaladi aidi mine ka henane ayam ikai ima ise se yam phabadi malagane eko se kesu nuksi banade le helano yumda gamta ai mangoda iche ka wangamoi hey langano lekai da ne nangwa napa mana singba maso imungda le si udo imana silisina pop tara ka loire yengo hayeng mo yumsi da purak lagane thamla da bane nang suni tawnu haibadana inda banatro mina nghalamido masak ma tawna phasariba wangna chawriba awat pa mata leitine nupa se sel su pairam gani aphawo misaknina aduga kari mana hairam badubo aidi leina khak nungsi kai mama mapa su masak khangdo masa mana asigu nupa da leiba yaroi kalakpani nungsi da bagi mina nungai na leikradi haina kalakpa wakhalduna phattaba onbani mama machadi leina na waraga kaplaga leiraga makoina nopadura pamliba kalak mairi dudi chawman khrei mairi mana chawman bana maiwairakpa kalak mairi churuba mahaksu maiwaiduna chak thekpa soiroi phana thengle Rishina mayum yoba sauning lubaduga leina da su hoi mai haidri nupi du su somda phone lei hobagi upai leite karimata khangjade madi Jessica gi manak ta chatlui haibadu fawba leina khangdri thawai nungai khidabaduda chaksu chawyade tumina famli somda Rishi su magi phone duga mamai kaidaba leina gi phone duga anidu mamangda thamlaga masu unglaga famli tanjaduda leina gi phone duda Gracie na call tawrai Rishi haifet yenglaga paikhalai hello phone piro khonjel adu leina gini Saudi Sauri hairak liba khonjel du de khangi adubu tamne ingna oinana saubani leina oirambadu da Rishi khanaba haurai lolo leina su sauri bani khumlai nangal hobana to thilo hoji Rishi thembagi mahut hena dum saujile nangdi ke dobi thawung haige nasagi phone ato nasa lolo yam pamra kanana lobiyo haige pamde nangdi kanana thambiyo haige nang muli na to nang sumulu ya to yare taning di phone piro nang su taning di follow lo
Leina do prok jakle. Phari kaino sungla law. Lakpi haide. Thame. Thamo. Ani du ne khanari ne tawri do. Somda Gracie ga Albina gadi. Phaijuk manungda machin khumlaga noglabani. Leina do phipi kami. Rishi su adumangai somda sauri. Mathangi numituni. Mathangi numituni. Nungthil pung ama tadri. Rishi na shooting halakbadu. Liaga lambida thengnabadagi. Ani do punna lakminabani wari tawduna. Aidi ai naringai do wakal pixelaga film se kuma phanglaroi kaina khaloi ni makhatana. Heroine ama silo fo hairi duni. Ado phangbagi chance wangna leini naba pharaklabani na. Risina Haujidi kaisu tawdraba natro haksa. Tawdri. Ado darse namu ai noi de laklambani ina mana hairakra. Hoi, haire. Ama tawbada kawre. Aisu nanganabagi paw hangbaga sawa dilia. Saudeda aidi darse ektomina ba phangaroidra sikakne ina pakhalisi. Amuk narakada na yam kise. Narrator faratude. Darse aigise laitin ga mari leine lam chatpada chatlanu haye aduine aisu kire shooting chatpada pura farakladi ai darse ga ektomina kine phangbasu oijadi. Liana hai du taraga Rishi Lia da hai fet yenglakbani. Lia gi masak tu ubagi mahon Yasna gi saktam du oina ure Rishi di Mahonda muna yengduna leirami. Rishi mamit phat kopi handakti Lia oina amuk phamlam lei. Wakal na oigani khana kaisu henjina khaludre. Mamai lesinduna gari du adumak thawi. Liana adu darise kenam hangene. Kaino hang Dase khangna bunu pidi thamra. Haidi sum dana khanjaba. Thame lei. Lia wadu tabada Rishi uhanda mamitu akiba phangna ngangsili. Amuksu sakfam sat on kharga nokfe tawna hairei. Leinara soidana hangdokhiba wahangi amuk sat semdorai. Nate darisi kana hanmuk leihawun nupidura haibani. Yam khangna hairakpaduda hanglai Rishi. Kaidar haise. Nambu mama sakhambro. Lia do maral leibago ithak katlei. Rishi madu ubada masado iching chingnei. Pisum du sukla Lia da yengi. Hoi ukre nong yamna taba numit amada darisi nabudi ai uramlaroi aina ubane. Kuireda mina susum haina ba ade kangbane. Aduga video ama viral oikhibado adudagi sukhangbane. Rishi Lia gi mataudu munna yengi. Rishi na chingnaba mataududa Lia do wa thaidoraklei. Hauji kai sa tholukidoina darise yumda dum chatladoira coffee ma thausira. Rishi gari du khamkhre wa amata nganglakta aduga hairei. Lia nang sawa yade kona thase. Nang side gari amada tongro. Aido thaba ma satkadabane. Nang yum phok thinbudo farak tarani. Lia noklaga hoida kaisu kaiteda ai leheurage. Asi hairamlaga Lia kumthakre gari du dagi. Rishi hekum kibaga chatlagi hairamlaga adum thaurakle gari du. Riyadi kalak mityeng na yengduna leihauri Rishi gi maikaibu. Rishi du lainagi manakta hospital da chumding lakbani. Haris call tawrai. Hello. Kai lege. Thabuk chale. Hospital da rorendra. Leiramba mafamda. Namana bai hudo maga nupi una basatpani yana. Yar he thamo. Korona di nupi maga sakhi hai. Aduna karambana. Okto wakal do khalano. Liane. Shooting halakba thingna bani lambida. Parking phok thilambane. Kai di liano. Lia mangre haidaine. Thiba khangdo koirena made. Nangdi kai thingnariba. Mabuna haidaine. Aidi aduki pawdi game ta dena. Masangam dabdagi heroine masilo hairi dudi masana. Adunu ngaitena mana offer ko ngai natro. Khara farane tawraga adum paw phongnaba ngamdabdai natro heroine masilaga film do nama makha sa tharido. Rishi di aduki pawdi khangludabani. Adudai khangde mangboiramui. Hojik thinari bane kaidra nanga thingnarami duwa nanga losilira. Kaishampada lehobane hojik waida thirona ai thame. Rishi call du kakre. Lia gi waduda serious oishinde. Haris na hairakpa waga oibana thausadabani. Call du thamkhraga
hospital da direct laktuna leina bu thirai tanchana Gracie ga Albina ga du thengnai Rishi ubada anidu amana amada ingit pinai Gracie na amana renta lehore mana sida thiba lai na tawrisi Albina na phone de ani ma loi pasilabani na leiba mona lakpa taba Rishi su anidu gi manakta sumdring lai hanglai adum kaisu khanda leina di Gracie na madi ofning asi renta oho yare dudi wahai du kakhairam laga gam gam khongkap tu launa thang laga amuk hankre Albina na tamthamaga nang hodi tu tawre Gracie na amadu karaba phiyom de lehi jano leina alert saubu saunaradi adum thungnare da sumdo male anise ngarang de chaunari dai ipuroi bena ihe en heli nungsiba sakta hasidi somdana leina mingsil mamangduda makok lurubagi achopa masamdu dryer du na kanghanaba tawri tanja duda kokok haina anira ka humlak thilai room gi thongdu leina kaisu khanda thoklaklaga thongdu set hangi Rishi oiramaduda suklamdaba mamaidu sukre Rishi di saptra tawdori ngasigi numichida ngarangdagi tainafam khangda asawbu mayamduna pathokadorabani masadu ka manungduda fachanglai sahum chawna leina da su thengami changlakpaduda leina maning khajik halli tawroliba mawongduna leina phuningbana loire mana sawgadra hairaga nupa mana oina sawjilai prap changkhraga tharipa sofa duda irenjana famkhre famliba haibaduni saktam adudi loire bisumdusu arei kai sukli sukman behen mandana mamit panglibra haiba fawba khangdre leina thongdu lok toksili aduga madi thong manaktuda adum leplaga lei changlakte phana koire aniduna tumin leiridu leina di Rishi de yengli amadudi yenglakte isaw sawri sakhamadu Rishi makong namadu nama amadu da thangatlaga yam sathiba mawongdani phamlibadu nahange ge manade matawdu adumagna leina isaw tawraktabani nanaw nupi hairabani na nang machi amoy thazarabani nata khumde amadu machi sulengde Rishi makha tarai angang mona sanaraga nang nei mon sawriba asi hairaga leina da fadyeng lai leina yenglama mamitu sat non thakre michana badu ngamdabani Rishi gi mityengdo thoman khibana sum khumlak takai leplaga leibaduda Rishi fuk hogalaklaga leina gi manakta lai makut aniduna thongduda ngaklaga leina bu makut anidugi marakta leihali aduga amuksu sauna hekta chairai aina sungam nuksiraga nang nei sungda thadarisi kegino angang masagna sanaraga nang nei yarisi kegino aduk chokotaba thawta aina tawrabani hebase nang khajawra nang wado ingonda lolaga nang na mathongom khangda khai sawraga ingonda call message mudo tumin relationa tumin losaraga problem solve tawta nang se ngang masara ha khanglaw lawraga makutun amuksu thongduda safu kana thinjilai lawrakpaduga kana thinjilakpagi makolduga leina khangprei khangduna chongkhatli masadu aduk yamna isawlanga kani haibadi thajarudabani kiruk yenglai handakti wadi sunganganglakte Rishi masadu pangsawda sawninglai atay atopa nupi oiramladi asumna su sawam loidabani hek manaw nupina asigumba yamna lujadaba thabaksi tawrambasida Rishi yamna sawninglu chummi leina thajaridusu thasafam thoi sawridusu sawfam thoi Rishi na leina da sawrishina wadu phajana hairamdana losilaga thambagini Rishi makut ngaklidu hantokte tumin luktaduna lebliba nupiduda munna yenglaga amuksu hairai hantakti khara taptharai be nang nei mun da sawrse maram chabra haukraba matamdu laikhiba nangi asawda ngasi sumangdriba be hantakti leina Rishi da yenglakle aduga tapna hairai aisu khange Jessica na tawbani haiba khanga ga yengoda sawriba khangdikanda sawbani adudi aisu khambanba phawai dada khakta khambanba haibra wada thajabasu leite adoisu ai sawningkhre kaigi sawningli haina hanglakana ai isana maram khamde khumba ngamoi leina gi moli tapna nganglibadu taraga sawba ngamdawba Rishi nate swai mangre asawbaga munna sumyenglambadagi Rishi
मखुद्दु तपना थादरगलगा तपली तपली खजिक नक्सिलई लेनागी मनाक्ता अदुगा लेनाबु तपना कोनसिनख्रे लेना इंथोरके तवी लेंगनो ऐसा उफट्रे लेंगनो हाइरकपदुदा लेनासु लेंगलक्ट्रे हंतक्ति तपता खैसा होलगा तपता खै अमु नुसिहनबसे हौनब्रो अदुसु अंगांग नंगना ngarangna yam saholaga ngasina nakta leira kansida yam nungsihanba nangaibu yam ole rabongi sapra tawramlaga swai mangkibani second kharada pumna mahongkraga hairakliba waduda leina tumina noi thangthaduna leiramba makut macha ani duna rishida tapna kolakle masu aduga hairai aina de nungsida badawna natomtana nungsiba oiramladi ekaisu sawbiroye nangna nupi koibada koinin koijau hairaga ai tumina leithok loidro rishi mamai du fat leithok laga leina da yenglaga hairai ai nupi koiba haisi kaino amuk sawrak paduda leina du khajiktam nokfe tawrui aduga pisum suklaga yenglaga rishi du fat chingtharaga khajai du da thenglai sukli badu hanjin krai nokmi tawrakle rishi su thamoi ani duna thajanaba ama leiduna nungsiba phaunaragabu saunarabasu lapthoknaba oithokkadrane themnakini amana amabu asoiba aranba khangdoknakini amana nungsiriba adudagi changtada amana su nungsibani chapmanaba nungsibani aihenba awatba leite anigi maphamda tapna nungsiba helakbani kuiraga magul leirakbani dada nangbu nungsibagi mihulne aina punsi simagi hungadaba mihulse asuk sekshina kanada su uhanda kanada su takthokpa pamuna losilaga thamlakpa nungsiba dadase migi oige hairakladi ai sauroidro saurine adugi mapung bharabini haiba khangi nungsiba fajaba magul leiba wahai kaya hairakpada aduga amuksu angang oibagi haunasa kejari wahai amadana masidana maheli nungsibasu rishi lainagi makhwangda paiduna amuksu manakta chingsinkhre nungsiba wahai meyam hairaga mibu uru ungkai ngahonba laina nofe tawna komi ngaholaga dum thamlage atopada ngaudanaba nungsiba wahaidu makhatana taninglasu ngauba helak tawre khanna angauba oidingai lefalage matagom lamhenba pakhang mana lamhenduna wangang lefan kre lamhenba magi matung in kre lamhenbi masu hairamdaba nungsibado haihanbani pakhang mana thingbinaba leita yetbinaba su leita akoibadu ngaihakti chaplepkre ahingba jiba panba amata leitrabagum nungsiba pumba pithokbani nungsiba pumbado khanghanbani rishi lainada amuk hanna nungsida yenglai nokmiba maithongduna ikai nungsiyanana risigi liba furituda kanna paisin sorne natana hondoknaba honari lainadi mamaidu nonkatuna yenglaktre risida adubu kahena nakna leirubana risigi asaba sor adu lainada su fauri thamoida nungsi haibane mapan thongda uriba kayaching asi khakta natana dadana nangi haksang manungda yauriba thamoida adu yauna nangbu nungsi nangi nasada aina nungsida mafum amata yaude hanjin haige nang khakta nungsi nang khakta nupi masu kumlai ikaina yare ai sungau dore nungsiba wahai mayam asina leplase asi hairaga laina risibu inthorakle aduga hanagum masam kanghalamba adu ningsinglaklabagum kada changkraga dryer duna amu makhatana masam du kanghanba hawkre rishi shutung ilai yenauna yenbigi matung inabagum kadu da hek change tawbaga laina na chairei iyade sida sangba yadi rishi ingangangna kaige nupi kadabu pangsangda sangba yabra niyom nati rishi nokmi tawrei nungsi hanwe yaba nungsi hankraga amuk khanaba hawreisi kapnanaba furaura natomtane leise ai kidrana ha leina sunoi kide rishi amuk susanga ke dawi leina pisum suklaga dida kaino soida sumle halisi
चंग कईदे नंगी रूम चंगसे क्राइम तब माना हले लेना कुमलकते पाखुम पिरक्पगी महोर मसमदु ससत हादोई ममाई ममितुसु करी करीनु खरा तैसिनख्रे पिसुमसु येई मचिन बालदुसु चंतक तब मचु अमा संजिल्ली केरसु केदब माना केबनी ngसाइदगी तौरीदु ऋषि थोंजिंद ngathaduna tumin yengli changba yade haina thinglakibadunara haiba iliba nupa haibadura leina keba loiraduna rishida mamai tapna leisinduna yenglai aduga nokmi tawduna hanglai tapna phajabra rishi mangak to hairei phajade haibagum phajade hairakpadudadi leina phat leisinkhre saurapna laknari ni khangi laknari bani masu sausinaduna rishi khongdu amuk thangjinge tawi hantaksu leinana pisum suklaga yenglakpaduda jab lepkhre kansinba nanghauda si aigi rum khaknati imanabi gi su yawe changba yade haiba adudi tholona asi hairamlaga rishi thokraga thangnaba rumduda ngaiduna leina tholakpadu minute manga muk ngaibaga leina tholak